ꯃꯇꯨꯡꯅ ꯄꯣꯠ ꯁꯩꯇꯋꯥꯡꯗꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯄꯨꯡ ꯄꯥꯎ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯔꯤꯄꯨꯔꯤꯗꯒꯤ ꯍꯧꯅ ꯆꯍꯤ ꯑꯃꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯉꯔꯥꯡ ꯑꯣꯛꯇꯣꯕꯔ 12 ꯍꯤꯌꯥꯡꯒꯩ ꯅꯤꯅꯤ ꯄꯥꯟꯕ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯅꯤꯡꯒꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯄꯥꯟ ꯂꯝꯗꯝꯗ ꯂꯥꯛꯇꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯦ ꯃꯆꯟ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄꯥꯡꯊꯣꯛꯅꯈꯤꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯅꯤꯡꯒꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯤꯡꯒꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯒꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯤ ꯅꯤꯡꯒꯣꯜ ꯑꯣꯏꯕꯤ ꯀꯌꯥꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯀꯧꯕ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯈꯔ ꯏꯪꯊꯔꯛꯇꯨꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨ ꯐꯪꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕꯁꯤꯡꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯄ ꯆꯥꯛꯀꯧꯕꯁꯤꯡꯗꯨꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯐꯪꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯏ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯃꯃꯥꯡꯗ ꯂꯥꯟ ꯀꯔꯤ ꯃꯥꯌꯣꯛꯅꯕꯗ ꯐꯖꯅ ꯅꯤꯡꯒꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯄꯨꯡ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯄꯨꯡ ꯐꯥꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ World Polio Day-ꯒ ꯃꯔꯤ ꯂꯩꯅꯅ ngasi polio campaign oina Rotary Club of Polo City Imphal amadi Rotary Club of Imphal ani punsinduna cycle rally ama chatkre rally adu Babina Group of Companies ki Chief Managing Director Dr. Nangpigani Director Thangzam Dabalina Kangla Western Gate dagi lamthaba hauki rally adu mani lengna Dr. Thangzam Dabalina fongdorokpada polio hariba leina ase muthatnaba male mafam khodimakta hodari India gi oina polio leina leite haina lakthokiba leirabadi Yumlon na balay ba khradari polio gi leina adumak leiri masi muthatnaba polio kapthoknaba pausal pinaba hotnaba ni haiki WHO की लिस्टिंग का द सतर एक्टिविटी इराडिकेशन मूवमेंट्स लेता कि प्रोफिली सो है हाउदी होना चाउन या जदन लक्ष्यबनी बरुवेना कि टिका था बाहर तारे सदैता पोलियो की वैक्सीन पिथक पर सदैता प्रोफिली क्लब ना याम चाउन प्रोग्राम लोगों लाई ऐसी सुदम लग्जरी ऐसी मत कोई सदपुंडी रिवसी बरुवेना प्रोफिली क्लब ऑफ इम्फाल प्रोफिली क्लब ऑफ पोलो सिटी इम्फाल अदु गलवेना ना तै साइक्लिस्ट में अंग पुन्ना mayamda polio mutatagi ski rules data mayam sunda or final one Amaromda Rotary Club of Polo City Imphal President retired Dr. R.K. Ratan Kumar Singh Nahai Rotary Club of Imphal na tongan bahiram kyada club asige maiketigi angama mating tawduna lakli masigi manung chana polio leina asibo muthatnaba hotnabada saruk yaba oina asigumba polio kapthokpagi pausal pinana Puduna rally asik chatpani mama pa oiba singna macha sing matam chana polio kapthok piduna polio leina dagi ngakthoknaba hotnasi haiki Tongeriba second rally si jere pungta tagi kanglagi gat kogi western gate tagi hawraga angal bazar phawraga bhaya angal bazar unchimberong phaw kana kogi rotary bhavan da nam pulla kanda udu gi matang dai koi khanaraga rotary club me to thobang si matang koi khanaraga mam pulla ga to thobuk sing asi ngasi Abati koi thangnaba indaga thangnaba leba anida kogi eradicate tawbu ngamda bukha leiba sisu tawbu bagi kangkhuri ngam changin program lo koi yachabani Manipur gi miyambu India lengak na hanthaba miting na yengduna tawningbata tawduna hiram kyada Manipur macheta na thugaina mohonnarak liba ase ekhoina khangfam thoi amadi India lengak ke thawong ase ekhoina matam chana mayuk na changi haina All Manipur Women's Voluntary Association ki President Yum Khaiban Kunjarani na fongtokre wafam asing ase GM da Manipur University ke Manipuri Department ke Professor Dr. Toizum Tamfa Poirai Lemarol Marapai bi apunba Manipur ki President Soraisam Memcha amadi AMAWOVA President Yung Khaibam Kunjarani na mathangsina Chief Guest President amadi Guest of Honor oina sarok yaduna pangthokiba Association asigi contractor suba foundation degi tharomga mari leina phongtokibani amadi association asigi founder members singda achamba khodol potpiduna ikai khamnaba utkiba tharom aduga mari leina AMAWOVA President Y Kunjarani na makhatardun hai kumja ing lising amaga jamapan merfumapan gi October 3 dagi safong lakiba
AMAWOV ena ngasi fawa lamdam asida thokpa thodok wathok kyada saruk yaduna lakli iramdam asida miyot minai leitaba hingbagi wahan thok leiba kunai amagi damak nopi oibi singna karigumba thodang khradang lokhatfam thoi khanduna association asi linkat kebani masida natara lamdam asida haukiba chahi income jale singa kunga humdogi me humdogi hauduna ngasi fawa thokhaningdaba thodok kya thokduna mijamyang kyada awaba taduna leiringai jarak asida lamdam asiki puwari ga sagonaduna laklaba silongda leba manipur rasbari thogaiba asimang lamdam asigi miyamna akan mongda kandam dawi loinara manipur gi miyambu india lengang hanthaba me yingda yingduna tawningbata tawduna hiram kyada manipur bo machetana thogaina bahonra libasi aikoina kangpham thoi amadi india lengang ke thawong asi aikoina matam chana mayokna basangi loinana lamdam asida malem gi mafam kyala chatnaba yadraba armed forces special power 8 income jalising amaga chamapan yangkhai nipan matam sangna thamjinduna nupa oiba kyabo faningba mawongda faduna mihat thina hatokpagi thabak kaya chatharamba aduda lamdam asige nupi singna laukiba thodang kaya aduda su association asina saruk yaduna lakhi haina phongdokhi amaba asidi sahi kuthata hare sahi kuthata sigi manunda amabana iramdam sida thopa thobo athok khuding makta so thodang nabjadana rai aduna solisi amaga samapa nempu mapangi da india da manipur se namdara tinsin khibadagi masi phawada india na manipur da yengi bamiye manipur si loilam pangkat amaga ona thammakanda masagi aikoi kanguk masen sina danaba singjap thaba aikoi bu yariba makai manipur nam thanana bohana ahen ba mi masin thazal lakwa ahen ba mising isawum thol lakwa sigma mayam se aikoi leiba iram damsta leiba akoi civil society kona san mayam na koi thengna tana lakwa sida amoba su san yazadana lai Universal Friendship Organization UF on sponsor toba waitei huyan langon sentam sanglen sajal academy top kongnang makong branch ke kuntaret subama pokumon pangthokhre UF otop yar konjin battalion ke manung chanba masa sanglen asigi kuntaret subakumon tharam aduda organization asigi tongan ba battalion singna konba branch kyalagi lakpa member kyana saruk yakiba tharam aduda Khurai Assembly constituency ke political activist harumbam arsejitna Ibuto Pakhangba Yekpa Angangwa Machugi Firal Chinkhatki Thoram Adada political activist Haurumbam Ashizina Hakibada Masabo Marumdam Lep Jabangam Navagi Wakalun Amagaloina Haudorokiba organization Ama Oina Iramdam Asibu Kamdona Marumdam Lep Jabangam Gadagi Hapse Masana Hazaba Amagaloina organization Asida Puning Luptuna Kamdona Jokatba Marumdam Lep Jabangamba Iramdam Ama Ohenaba member Kodimang Hodaminase Amadi organization Asibo Linkat Biramba Luching Purilna Langol Taukraba Matung Fawada Atoba Inot Ama Langna lamdam asida mapangal kalaba organization ama oiri haibu wafam sing phongdoki Isane isabu iramdam lecture dabagi dabag aikoina kai dawudagi haibasi aikoi isane isabu thajaba isagi institution sida aikoina pung luptuna karamba mongda aikoi se motivation tawraganda aikoigi resilience phangdagi ga haibu wakhalonda koi membership khudimangna aikoigi leibiri ichinaw khudimangna akoi sigi waklon mang tharaganda institution asi mapung phana chakholakani haibagi thajabasi galona nai tang asida isinjari Tongan balup sing ipom MPCM yamkal anawa summit loan palem WMO UPA CO na sindra ngarang ningol Chakouba tharam pangthokhre sangai prawda pangthokpa tharam aduda lup sing asige thaupuba member kyasu saruk yakhe ningol oibe singda kudolpot sing tambaga loinana punna jak chaminakhe Hiyangai ginini panba maitai furuki mayum pan karbanigo singbo mapamda kauduna mabung mopa amadi ahalaman singapun na jak jaminaba amadi angamba kudol piduna yaifathong nizabagi kumhai ningol Chakouba gi thoram Thobal district da supak sana pangthokna kre ningol Chakouba kumhai asigi saruk ama oina Thobal district ki leisangtem awang leikai da leiba leisangtem awang leikai youth center da sinduna wangjing bodong popi amasung lamding higher secondary school gi relief camp da leiba chahi ani makai rom fazil alaba kumja inglising aniga kunga humdoigi me ahum dagi state asida thokliba irang asida mayum makai amadi lanthum mai thaduk pikraba mori
Moredagi Lanjanarapa IDP Singi Ningo Sing Chakouba Thoram Ama Leisangthem Keli Makhom Community Hall pangthokhre Chakouba Thoram Aduga Mari Lenana pangthopa Achamba Thoram Aduga Mari Lenana Wangambada Leisangthem Awang Lekai Youth Center gi President Takelaman Birena Fongdokpada Haukiba Kundra Englishing Aniga Kunga Humdoigi Me Humdagi Haukiba State Assistant Tokliba Irang Asina Marim Moiraga Mayum Makai Amadi Lantum Mangta Kibagi Tawa District Wangzing Kodampopi Amasung Lamding Higher Secondary School da Hangliba Relief Camp da Leriba Ijan Ise Singbo Makogi Damak Aikoi Lady Haiba Utpa Oina Chakouba Thoram Asi Sinjamani Haki Moredagi Wangjing Kodampopi Relief Camp da Leriba TH Romi Balana Fongdropada Asiguma Meitei Singi Quadiki Job Chahi Amagi Amukak Topa Ningo Chakouba Kumhai Asigamari Lenina Leisangthem Awang Lekai Youth Center Chakouba Basi Yamna Haraujay Masigi Damak Lamdam Asigi Miyam Amadi Youth Center gi Ibung Ipwa Singbo Thagajari Haiba Wafam Fongdokhe Ngasigi Chakouba Thoram Aduga Mari Lenana Youth Center gi Maikedi Relief Camp gi Lakpa Ima Ibel Amadi Nupi Singda Dakina Oina Achamba Khodol Potamki Ngasigi Chakouba Thoram Aduda Angang Sing Yauna Puna Miyoi Chahum Kona Saruk Yaki Paugi Marthana Tema Break Amat Luminasi